Lakhipuronline puthokchaba July gi tang 8 yumsakaisha numit ki Khomjinba Pao tabirasi. Ahanbada maroiba pao. Assamda anauba SOP lauthokre jila 8 ngasidagi containment zone oina lauthokle. Lakhipur Nayagram GP boot number chamaga nipan ki secretary oiramba Birbol Singho leikhitre. All India Limited na Assamda junior assistant gi ahangba pham chamaga kun gi darkas kauri. Supreme Court na Puri natana Odisha Rajya gi atai mafam singda handak kangchingbagi ayaba pikhitre. Helping Hands for People Manipur na pangthoktuna lakhiba telehealth program loisinkre amasung Assam dangarang naungna miyoi lising ani ga chamri ga kuntra homdoi COVID ki anupa case thengnakre laichar asina positive oibagi chang chada ani dasamik mari ohom oiri. Hauzik mapung oiba pau tabirasi. Assamda anauba SOP lauthokre jila 8 ngasidagi containment zone oina lauthokre. Assam Disaster Management Authority na ngarang lauthokiba anauba SOP asi ngasi July gi tang 8 ayuki pung 5 tagi hauduna chatnaba haugadabani. Rajya asigi jila singda curfew gi matam ahum thokna khaidokre. Rajya asigi jila 8 ta mapung phana lockdown thamle. Jila 8 ta pung kunmar gi curfew thamjinkre. Hairiba jila 8 adudi Gwalpara, Kolaghat, Jorhat, Lakhimpur, Sonitpur, Bishwanath amasung Morigao jilani aduga Sibsagar, Dibrugarh, Kokrajhar, Borpeta, Nolbari, Baksa, Bojali, Kamrup, Darang, Nagaon, Hojai, Tinsukia, Dhemaji, Kasar, Karimganj amasung Karbi Anglong jiladana curfew nungthilgi pung 2 dagina ayuki pung 5 phawba thamli. Hairiba mafam sing asida cheng hawai yonba dukan amasung haira jonba dukan sing nungthilgi pung 1 phawba hangbagi ayaba piri. Aduga positive oibagi masing khara hantharaglaba jila sing Dhubri, Kamrup Metro, South Salmara, Majuli, Bongaigaon, Chirang, Udalguri, West Karbi Anglong, Dima Hasao, Charaideo amasung Hailakandi jila da curfew gi matam sandhya gi pung 5 dagina ayuki pung 5 phawba thamkhre. Hairiba mafam sing asidana cheng hawai haira yonbagi dukan sing nungthil gi pung 3 phawba hangbagi ayaba piri. School, college, university na chingba mahiloi sing makhatana physical class tawbagi ayaba leitri. Jila amadagina jila amada gari chatok chasin athingba leikigani. Dharmagi oiba mafam sing miyam tinba thoram sing amasung chayol gi kaithel sing athingba leiri. Kuding magna mark sizinagadabani amasung social distancing ngaktuna chatgadabani haibagi akanba wafam thamli. Makhatana lauthoktriba phawba hairiba SOP sing asi chanakhigani hairi. Lakhipur Nayagram GP gi ward number 9 booth number 9 gi secretary oiramba Birbal Singhana ngarang July gi tang 6 ta manung matam sadana leikidabada maigai kaya dagi awaba phongdorokpaga loinana ngarang mahaki poloibagi thoromda ate miyoi kaya ga loinana Lakhipur gi MLA Kaushik Raisu sarujaki mahakna leikidabada Lakhipur East ki ZPC Anita Devi nasu awaba phongdorakle. Oil India Limited na Assamda Junior Assistant Clerk kam Computer Operator gi ahangba pham chamaga kun gi darkas kauri. Pham sing asida OBC gi pham 39 gi reserve tauri. OBC candidate singi oina masagi chai 19 dagina 35 phawbagi manungda leiba oigadabani. Mahi gi thak chada nifu phangduna higher secondary pass tawrokpa oigadabani aduga MS Word, Excel amasung PowerPoint phajana hairaba arikpada tha 3 ki computer application da diploma natraga certificate paiba miyoi oigadabani. Online da application pisinbagi aroiba matam July gi tang 15 phawbani. Online da apply tawbagi akupa marol yawba Oil India Limited website ki link video asigi description da yawrabani. Puri natana Odisha Rajya gi atai mafamda handak kangchingbagi ayaba Supreme Court na pikidre. Miyam tinbada COVID laichat ki phibam ataisu henjilakpa yabagi akiba leibana Supreme Court na warebasi lobani hairi. Handak Rajya Sarkar asina Puri natana atai mafamda kangchingbagi ayaba pidaduna leiribani adubu loop kayamarumna sarkar gi warebasibo challenge tawraduna Supreme Court ta wakalakibani. Helping Hands for People Manipur na sinduna June gi tang amadagina July gi tang 5 phawba pangthokiba HHP telehealth loisinkre. Manipur da COVID-19 gi second wave lakpana hospital singda OPD thingjinkiba amadi patient kayana layengpham leitabagi awaba kaya mayokna kiba sida kharadang oirabasu mateng oinanaba haiduna
lemna online da doctor consult tobagi thoromasi chathakibani hairaduna Helping Hands for People Manipur gi secretary M Premjit Singhna asumna phongdorki Mayam Khurumjari Aisha Premjit Murangkhem Secretary Helping Hands for People Manipur Helping Hands for People Manipur na sinja lamjaduna hokhiba June gi tarik amadagi pangthokjarapa HSP telehealth free online doctor consultation service asi July gi tang mangada we close toksinjare Manipur da COVID-19 gi second wave lakhibana maram oiraga hospital singi OPD sing close toksinkiba amadi patient kaya na laying pham leitaduna awaba kaya mayo riba si harado orabasu ko manaba haidana Helping Hands for People Manipur na hariba free online doctor consultation service asi hudok chakibani numit kunthaga mangani chutna pangthok chakiba free online doctor consultation service asida tongan ba department ki apun ba doctor kunthaga taruna volunteer to biratuna patient kya di mating pangbi Helping Hands for People Manipur da awa ana tarba miyoi ga da mating pangli laita lar bana maram oiraga laing bangam jadraba patient kya da mating tawduna laing biri masiga loina na ana laing da gi darkar la ko matamda Helping Hands for People Manipur gi volunteer sing chatuna gi mating pangli makhata na su pangki gani service asida apun ba call chatret ka taramari receive tawki aduga apun ba patient samri ga mathu marina tongan ba doctor singa tana jaraga laing ki hariba free online doctor consultation service asida mating tawbige haidana voluntarily chongthokpirakheba Dr. Khudimako Helping Hands for People Manipur ki maikaidagi nolupagaluna tawbiban khangbuchari Headquarters 21 Sector Assam Rifles amadi Inspector General Assam Rifles is ki miyeng makhada Jiribam gi kadam talada leiba Assam Rifles Battalion na sinduna Tamenglong District ki manung channa leiba all Khaifun Mukta Khal amadi Tadbungi Khunsingda COVID-19 gi awareness campaign pangthokre Silchar Medical College Lying Sangdagi ngarang numidang wairamda thokiba COVID ki update matungina Lying Sang asida COVID laichat asina maram oiraga ngarang mioi amata sikibagi pau leite laichat asina lying duna leiba active case ki masingna chamaga 15 ni masigi manungda yangkhaina ICU da 15 na ventilator da duga mioi homputara nipana oxygen support to leiri haina lying Sang asigi wangang loi Dr. Bhaskar Gupta na phongdoki 18 জন পেশেন্ট ডিসচার্জ হয়ে গেছেন র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 4টি স্যাম্পল পজিটিভ এসেছে এবং RT-PCR 11টি স্যাম্পল পজিটিভ এসেছে করোনা সংক্রান্ত উপসর্গ নিয়ে গত 24 ঘন্টায় শিলচর মেডিকেল কলেজে কোনো রোগীর মৃত্যু হয়নি COVID-19 bulletin gi matungina Assam da ngarang mioi lising aniga chamri ga kuntra humde gi masada COVID-19 positive oibe thengnaki masigi manungda Kasar jila da gi mioi nifuni thoi Hailakandi jila da gi mioi tara humdoi aduga Karimganj jila da gi mioi tara manga gi masada positive oibe thengnaki positive oibe gi chang chada ani dasamik mari ahum oiri pagalakpagi chang na chada marputara mari dasamik mari manga ni Rajya sigi mioi lising amaga chatret ka nifu manga phaduna hospital thadokre layeng chathaduna leiriba active case ki masingna lising kuni thoi chanipan ga marputara tret ni Assam da ngarang nauna mioi kuntra mari laichat asina leiki da bagaloinana leiki da bagi apunba masing lising mari chatret ka tara tret sukre Manipur da mioi chamri ga humphom dogi masada ngarang COVID-19 positive oibe thengnakre laichat asidagi mioi changma ga marputra ni thoi phaduna yumda hankre layeng chathaduna leiriba active case ki masingna lising taruk chani ga kuntra ma thoini Manipur da ngarang laichat asina mioi tara mari leiki da bagaloinana apunba leiki da bagi masing lising amaga chani ga tarani pani Bharat ki haksel amasung yaipa yumba loisangi pau matungina Haukiba pung kunmari da leibak asida laichat asina leiki da bagi masing hantaraktuna ngarang siki bagi masing changma ga yangkai humdoi oiki Aroi bada maroi ba pau amokhanna Assam da anauba SOP lauthokre jila taret ngasidagi containment zone na lauthokle Lakhipuronline GP boot number chamaga nipan ki secretary oramba Birbol Singho leikidre All India Limited na Assam da junior assistant ki ahang bapam chamaga kun gi darkas kauri
Supreme Court na Puri natana Urisha rajya atai mafamsingda handak kang chingbagi ayaba pikidre. Helping Hands for People Manipur na pangthoktuna lakhiba telehealth program loisinkhre amasung Assam dangarang nauna miyoi lising ani ga chamri ga kundra homdoi COVID ke anupa case thengnakre laichar asina positive oibagi chang chada ani da samik mari ahom oiri. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.